ngasiꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯨ ꯇꯥꯏꯔꯦꯅꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯞ ꯃꯆꯥ ꯑꯃꯈꯛ ꯌꯥꯝ ꯀꯨꯏꯗꯕꯤ ꯊꯥꯔꯛꯄꯅꯦ ꯃꯌꯥꯝꯅꯁꯨ ꯖꯅꯋꯥꯔꯤ ꯃꯤ ꯊꯥꯒꯠꯂꯛꯑꯣꯅ ꯉꯥꯏꯅ ꯂꯩꯅꯕ ꯋꯥ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯟꯕꯅꯦ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯐꯥꯏꯅꯦꯜ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯇꯧꯔꯤꯕꯀꯣ ꯆꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯎꯕ ꯂꯣꯏ ꯐꯪꯉꯛꯑꯅꯤ ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯍꯟꯗꯛ ꯃꯥꯔꯁ ꯊꯥꯁꯤꯗꯀꯣ ꯁꯣꯏꯗꯅ ꯂꯣꯏ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯁꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜ ꯐꯪꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯜꯂꯣ ꯍꯦꯄꯤ ꯕꯥꯔꯗꯦ ꯔꯣ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦꯗ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛꯇꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯑꯩ ꯕꯥꯔꯗꯦ ꯆꯍꯤ ꯑꯁꯨꯛꯀꯤ ꯂꯩꯔꯤꯁꯦ ꯑꯩ ꯕꯥꯔꯗꯦ ꯁꯨꯡꯇꯧ ꯇꯧꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯃꯃꯥ ꯕꯕꯥ ꯍꯣꯏ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯗꯨꯝ ꯈꯔ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯀꯤꯂꯣ ꯑꯅꯤꯃꯨꯛ ꯇꯧꯔꯒ ꯃꯃꯥ ꯕꯕꯥ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎꯄꯥ ꯍꯣꯏ ꯃꯌꯥꯝ ꯄꯤꯖꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯕꯥꯔꯗꯦ ꯇꯧꯗꯦꯕꯀꯣ ꯗꯥꯊꯣꯏ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯃꯥꯏ ꯀ꯭ꯔꯁ ꯉꯁꯤꯗꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯊꯨꯡꯖꯕ ꯑꯣꯏꯔꯒꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯅꯤꯡꯕ ꯂꯣꯏ ꯊꯨꯡꯖꯔꯣ ꯊꯨꯡꯖꯔꯒꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯕ꯭ꯔꯣ ꯑꯩ 26 ꯐꯥꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯗꯥꯊꯣꯏ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯗꯥꯊꯣꯏꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯖꯕ ꯑꯣꯏꯖꯔꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯣꯏꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯊꯧꯖꯥꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯥꯡꯅ ꯇꯧꯕ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗ ꯑꯩꯅ ꯉꯝꯅ ꯄꯨꯊꯣꯛꯆꯕ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯉꯝꯖꯅ ꯍꯣꯠꯅꯖꯕꯗꯣ ꯃꯌꯥꯝꯒꯤ ꯕꯣꯔꯗꯤ ꯐꯪꯕ ꯑꯣꯏꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯎꯗꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯕꯥꯔꯗꯦꯔꯣ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯃꯥꯅꯦ ꯑꯩ ꯉꯁꯤ ꯑꯩ ꯕꯥꯔꯗꯦꯅꯦ ꯆꯥꯛ ꯆꯥꯔꯕ ꯆꯥꯛꯇꯣꯛꯑꯦ ꯗꯥꯊꯣꯏ ꯑꯩꯒꯤꯅ ꯐꯦꯕꯋꯥꯔꯤ 28ꯇꯅꯤ 25 ꯁꯨꯔꯅꯤ ꯑꯣ ꯐꯩ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯕ ꯄꯨꯟꯁꯤ ꯁꯥꯡ ꯃꯤꯌꯥꯝꯒꯤ ꯄꯨꯅꯕ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯗꯥꯊꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯃꯊꯦꯜ ꯇꯧꯊꯔꯕ ꯌꯦꯟ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯩ ꯕꯥꯔꯗꯦꯁꯨ ꯇꯥꯔꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩ ꯄꯨꯖꯥ ꯃꯆꯥ ꯑꯃ ꯁꯨꯝ ꯑꯩ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯉꯁꯤ ꯆꯍꯤ ꯑꯃ ꯂꯥꯟꯁꯤꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯌꯦꯟ ꯈꯔ ꯂꯧꯔꯒ ꯑꯉꯥꯡꯈꯩ ꯕꯕꯥ ꯍꯣꯏ ꯃꯌꯥꯝ ꯃꯣꯏ ꯄꯤꯖꯕꯤꯔꯦ ꯑꯩ ꯀꯦꯛ ꯅꯣꯡ ꯀꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯗꯩ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯩ ꯇꯧꯁꯨ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯩ ꯉꯁꯤꯐꯥꯎ ꯂꯩꯁꯤ ꯇꯧꯔꯛꯇ꯭ꯔꯤ ꯑꯩ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯆꯥꯎꯅ ꯐꯖꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯍꯥꯏꯇꯥꯔꯦ ꯗꯥꯊꯣꯏ ꯎꯗꯕ ꯀꯨꯏꯔꯦ ꯁꯣꯐꯤꯌꯥ ꯉꯁꯤꯗꯤ ꯊꯦꯡꯛ ꯌꯨ ꯗꯥꯊꯣꯏ ꯅꯨꯡꯉꯥꯏꯔꯤ ꯗꯥꯊꯣꯏ ꯍꯥꯎ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯆꯅꯨꯔꯦꯝꯕꯤ ꯉꯥꯏꯕꯗ ꯀꯣꯛꯁꯦ ꯆꯅꯨꯔꯦꯝꯕꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯂꯣꯏ ꯊꯥꯗꯣꯛꯇꯨꯗ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯥꯔꯁ ꯊꯥꯁꯤꯗꯁꯨ ꯊꯥꯗꯣꯔꯛꯑꯅꯤ ꯁꯣꯝꯗ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯣꯏꯁꯤꯜꯂꯛꯇꯕꯒꯤꯅꯦꯕꯀꯣ ꯂꯣꯏ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯦꯕꯀꯣ ꯁꯣꯝꯗ ꯊꯥꯗꯣꯔꯛꯑꯅꯤ ꯊꯥꯗꯣꯔꯛꯄ ꯃꯌꯥꯝ ꯁꯤꯌꯥꯔ ꯂꯣꯏ ꯇꯧꯕꯤꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯅꯔꯁꯤ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯉꯥꯏꯔꯔꯣꯏ ꯃꯇꯝꯁꯤ ꯑꯩ ꯅꯨꯃꯤꯠ 4-5 ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯏꯆꯥ ꯆꯥꯕ ꯌꯥꯔꯝꯃꯔꯣꯏ ꯗꯥꯊꯣꯏꯅ ꯑꯌꯦꯛ ꯌꯥꯎꯗꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯑꯣꯏꯕꯤꯌꯨ ꯑꯣꯏꯖꯔꯒꯦ ꯊꯤ ꯋꯥꯔꯦ ꯑꯁꯦꯡꯕ ꯑꯅꯤꯡꯕꯗ ꯁꯥꯎꯅꯤꯡꯂꯒ ꯇꯣꯛꯂꯕꯅꯤꯅ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯔꯤꯕ ꯗꯥꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯁꯤꯟꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯅꯝꯕꯤꯔꯣ ꯗꯥꯊꯣꯏ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯦ ꯍꯌꯦꯡꯁꯦ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯏꯅꯥꯎꯄꯥ ꯑꯃꯒꯤ ꯃꯇꯥꯡ ꯆꯥꯔꯒꯁꯨ ꯊꯥꯔꯛꯀꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ
Dathoi happy birthday punsi nungsana leibiro dathoi from Lamchenbi. Okay. Thank you Lamchenbi, thank you. Oijrge punamak mayamgi bordagi oijrge. Happy birthday dathoi punsi sangna hingbiu haina mapung monda nijari punsi sangna miyamgi seva tauba ngamba oihanbiu. Oijrge mayamgi bordagi oijrge. Welcome dathoi. Ngaibda thina ware haiba ningsinglakpada waraga tople haiba. Ngaibabdi ngainare mayamse saunarmanibako ado warasu wana handaki laiba parengsida haitareko coming 24 manungsida soidana promotion lamdi urani mayam lore process loi lore urani di uradabani mayam matang kitang sangna changibaini mayam sauge adi mayam. Happy birthday yamba tau thaba khuding thoramsingda maipak hena mayamgi seba tabo ngamba oijro yamba. Thank you NK Story Collection brogi wish gi matungina aisu maipak oijrage bro. Nathoi ngasi birthday numisina isai ama chamtang tokthoro hai torolorikin. Happy birthday Pajavai. Thank you. Samda khara haigatlo hai. Samlo samga dorge. Haigalorikin adu. Samjeng sai user wa haitareko adugi. Samju yadrida. Anam thadarasida. Yekluriba saktam se tamoisina muthapagi pangal yaudre tam tamoisina. Happy birthday bro, thank you. Sangna hingna wabani. Yai dathoi isai satharo hai. Yai solo isai amta nangi khwaidagi pamjaba ma. Dathoi isai aise class kaya mangi dathoi khangdi. Thanks happy birthday yamba. Thank you. Tadabada hena phajaba hele sum taudo thado isai do khara kana saklo koi miyamgi dathoi se rasi leitro mayam pagang ngi de toris nei noi ngang no ko noi. Happy birthday, thank you Ranjita. Ado birthday numit nina akoi su wish amta nijage akoi su wish pigira yadro hai iro kisu kaidi. Dathoi aise class 6 kare. Oh adudi yam chaure na nang class 6 karadi. Kai lamdaino dathoi chai nga kung nom dai ne chai kya surge 26 dathoi senki ne hai. Oh tamna uriba guraba yagi liri humba malangi tantada harauna jagoi sari
ꯀꯔꯤꯒꯤ ꯁꯔꯖꯤ ꯃꯤꯠꯇꯥꯕ ꯉꯝꯖꯕꯤ ꯃꯤꯁꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯁꯔꯤꯠꯅꯤ. ꯑꯩ ꯏꯁꯩ ꯌꯥꯝ ꯐꯥꯗꯦꯗꯅꯅꯤ. ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ, ꯊꯦꯡꯛ ꯌꯨ. ꯗꯥꯊꯣꯏꯁꯦ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯌꯥꯝ ꯁꯤꯡꯒꯟ. ꯌꯥꯝ ꯇꯞꯅꯕ, ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇ꯭ꯔꯦ. ꯑꯗꯨꯗꯤ ꯅꯊꯣꯏꯈꯣꯏꯒ ꯅꯊꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯦ. ꯌꯥꯝꯅ ꯇꯜꯂꯦ ꯅꯊꯣꯏ. ꯑꯣ, ꯐꯥꯖꯤꯕꯂꯣ. Oh, very nice. Thank you. Happy birthday, Natai. Wish you happy birthday. Ngasidagi Natai ningba loina thangjaru susu hai. Phangjarage lao lao. Taksom the Kumar. Nice. Thank you. Azikpa hingsu loikere. Tuklamba tajasu sankare. Adubu. Welcome. Ado dathoi isai phajaba ama salo kumgi nungju. Haiti edudi. Dathoi kay mathe targi yen chai. Dathoi single lo. Yes. Nang ai kandro hai. Ai kyan tadra. Dathoi yam talle hayeng. Dathoi shaktaro. Adudi kanogi. Tukoi sai thoibiga yaubro. Thoibiga yauradi thoibiromda sai tharagise. Khazai dimpalda Marolaina Yenglapum Yengduda. Soiros lunarakanugo. Over Daktoi aiding all day. Aiding all day. Shumat pinangi mai thongda. Gagilay sabi. Nambuni aina hairise. Happy birthday. Thank you. Happy birthday. Nongnaroi. Dathoi. Yam tale hayeng exam haidokpa minute. Hi. Nei soibudana hena faji. Hi bro. Hi. Chak charabo dadabu. Chak chari. Hi bro. Hi. Aduti oijrge dathoi yarabo. Dathoi nupa yam male. Rashi yam lay. Lay sabinaga yam ngorongani. Adabediko. Dathoi how. Happy birthday brother. Thank you. Dathoi nang nahan lai khramba lakbro. Ai lai kum lai tanglibung khramba lai. Tanglibungda bor phajana thare. Maipak sagi kotsagi na. Ai yam kuina lemdeda. Pat khoiramaga dum ma voida dum changaga dum hale. Nungsibo bro. Ngai why didn't my sorry. Happy birthday. Thank you. Like cái gì người ta cái Iran tàu yam
ꯌꯥꯎꯔꯦꯀꯣ ꯑꯩ ꯂꯩꯁꯤ ꯐꯥꯒꯤꯔꯕ ꯍꯩ ꯃꯤ ꯅꯣꯏ ꯏꯔꯥꯡ ꯇꯧꯅꯣꯏ ꯅꯣꯏ ꯅꯣꯏ ꯐꯨꯕꯤꯅ ꯃꯤ ꯂꯩꯅꯤ ꯇꯥꯃꯤꯟꯒꯤ ꯍꯦꯔꯣ ꯃꯥꯜꯂꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦꯍꯦ ꯇꯥꯃꯤꯟ ꯍꯦꯔꯣ ꯃꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯍꯟꯗꯛ ꯆꯅꯨꯔꯦꯝꯕꯤ ꯊꯣꯛꯂꯛꯄꯗꯗꯤ ꯄꯨꯔꯥ ꯇꯥꯃꯤꯟ ꯄꯨꯔꯥ ꯇꯥꯃꯤꯟꯅꯤꯀꯣ ꯑꯣꯏꯔꯛꯀꯗꯣꯏ ꯃꯑꯣꯡꯗ ꯌꯦꯡꯉꯨꯀꯣ ꯅꯣꯏ ꯄꯨꯔꯥ ꯉꯛꯀꯗꯣꯏꯅꯦ ꯑꯩꯅꯒ ꯄꯨꯂꯤꯁꯀ ꯁꯥꯔ ꯐꯨꯊꯔꯛꯄꯗꯣ ꯑꯩꯅ ꯎꯔꯝꯃꯦꯕ ꯑꯣ ꯗꯥꯇꯣꯏ ꯌꯥꯎꯁꯪꯗ ꯇꯣꯄꯣꯛꯄꯤꯔꯣꯝꯗ ꯀꯣꯏꯕ ꯂꯥꯛꯑꯣ ꯍꯥꯏ ꯎꯝ ꯑꯩ ꯁꯤꯔꯦꯗ ꯍꯥꯏ ꯗꯥꯇꯣꯏ ꯍꯥꯏ ꯐꯨꯖꯅꯤꯀꯣ ꯅꯣꯏ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨ ꯍꯥꯏ ꯅꯣꯏ ꯏꯔꯥꯡ ꯌꯥꯝ ꯇꯧꯅꯨꯀꯣ ꯅꯣꯏ ꯐꯨꯕꯤꯖꯅꯤ ꯄꯤꯡꯀꯤꯅ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯗꯥꯊꯣꯏꯒꯤ ꯖꯦꯞ ꯂꯩꯔꯗꯤ ꯂꯥꯏꯞ ꯊꯥꯕꯁꯤꯗ ꯌꯥꯝ ꯈꯠꯅꯕꯅꯤꯀꯣ ꯍꯥꯏ ꯗꯥꯊꯣꯏꯒꯤ ꯖꯦꯞ ꯂꯩꯔꯗꯤ ꯂꯥꯏꯞ ꯊꯥꯕꯁꯦ ꯌꯥꯝ ꯈꯠꯅꯕꯅꯤꯀꯣ ꯍꯣꯏꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯨ ꯀꯩ ꯂꯝꯗꯅꯣ ꯕ꯭ꯔꯗꯔꯁꯦ ꯑꯩꯅ ꯈꯣꯡꯅꯧꯗꯣꯏꯅꯦ ꯉꯁꯤꯗꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯊꯨꯡꯖꯔꯣ ꯇꯧꯔ ꯈꯨꯗꯤꯡꯗ ꯃꯥꯏ ꯃꯀꯣꯛ ꯊꯪꯕ ꯉꯥꯛꯇ ꯑꯣꯏꯖꯔꯣ ꯑꯅꯥ ꯑꯌꯦꯛ ꯂꯣꯏꯅ ꯀꯠꯊꯣꯛꯂꯛꯑꯣ ꯍꯥꯏ ꯑꯣꯏꯖꯔꯒꯦ ꯀꯩ ꯃꯊꯦꯜ ꯌꯦꯟ ꯆꯥꯏꯌꯦ ꯈꯟꯅꯕꯅ ꯈꯥꯝꯕꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯗꯥꯊꯣꯏ ꯍꯥꯏ ꯐꯨꯅꯔꯁꯦ ꯇꯜꯂꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯁꯤꯟꯕꯒꯤ ꯏꯔꯥꯡ ꯅꯠꯇꯦꯀꯣ ꯍꯥꯏ ꯍꯣꯏ ꯅꯣꯏ ꯐꯨꯅꯔꯛꯀꯅꯣꯀꯣ ꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣ ꯑꯩ ꯈꯣꯡꯒꯅꯧꯗꯩꯅꯦ ꯍꯟꯗꯛ ꯃꯌꯥꯝ ꯑꯩꯒꯤ ꯏꯁꯇꯗꯤꯑꯣ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗꯣꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤꯁꯨ ꯏꯁꯇꯗꯤꯑꯣꯁꯦ ꯈꯔ ꯇꯦꯛ ꯇꯧꯕ ꯉꯝꯖꯔꯤꯅꯤꯀꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯗꯣ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯏꯁꯇꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯐꯖꯔꯕ ꯁꯣꯔꯠ ꯐꯤꯂꯝ ꯐꯖꯔꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯨꯒ ꯋꯦꯕ ꯁꯤꯔꯤꯁ ꯐꯖꯕ ꯑꯩꯒꯤ ꯇꯤꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯥꯟꯕ ꯄꯨꯊꯣꯔꯛꯑꯅꯤ ꯍꯧꯖꯤꯛ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯈꯣꯡꯒꯅꯧꯗꯩꯅꯦ ꯗꯥꯊꯣꯏ ꯑꯩ ꯇꯨꯝꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯀꯅꯥ ꯗꯥꯊꯣꯏꯁꯦ ꯐꯤꯂꯝ ꯀꯨꯝꯕ꯭ꯔꯣ ꯑꯥꯎ ꯀꯨꯝꯃꯦ ꯗꯥꯊꯣꯏꯁꯦ ꯃꯥꯅ ꯁꯤꯔꯣ ꯑꯉꯝꯕꯅꯦ ꯂꯩꯅꯕꯤꯌꯦ ꯕ꯭ꯔꯗꯔ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅꯦꯕ ꯅꯣꯏꯒꯤꯗ ꯑꯣꯏꯅ ꯇꯧꯋꯣꯕ ꯏꯔꯥꯡꯗꯣ ꯑꯩꯒꯤꯗꯗꯤ ꯌꯥꯎꯔꯦꯀꯣ ꯀꯥꯏ ꯕ꯭ꯔꯗꯔꯒꯤ ꯂꯥꯏꯞ ꯊꯥꯕꯗ ꯅꯨꯄꯤ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯗꯤ ꯐꯖꯗ꯭ꯔꯦꯍꯦ ꯍꯩ ꯃꯣꯏ ꯁꯣꯝꯗ ꯈꯟꯅꯖꯕꯅꯤ ꯑꯩꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯀꯩ ꯐꯤꯂꯝꯅꯣ ꯍꯥꯏ ꯑꯩ ꯌꯨꯇꯨꯕꯇ ꯆꯪꯉꯣ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯑꯗꯩ ꯌꯨꯇꯨꯕꯇ ꯗꯥꯊꯣꯏ ꯏꯁꯂꯥꯝꯅ ꯊꯥꯔꯣ ꯑꯩꯒꯤ ꯐꯤꯂꯝ ꯍꯥꯟꯅ ꯀꯨꯝꯈꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯋꯥꯍꯧ 1:30 ꯇꯥꯔꯦ ꯋꯥꯔꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯌꯥꯎꯁꯜꯂꯨ ꯅꯣꯏ ꯃꯁꯦꯟ ꯍꯦꯛꯇ ꯅꯩꯔꯨꯁꯤ ꯌꯦꯡꯉꯒꯦꯁꯤ ꯑꯆꯤꯛꯄ ꯑꯍꯤꯡ ꯐꯥꯖꯒꯦ ꯃꯥꯏꯊꯣꯡꯅ ꯍꯥꯡꯂꯕ ꯇꯌꯥꯔꯒꯤ ꯗꯥꯊꯣꯏ ꯂꯣꯇꯔꯤ ꯇꯧꯁꯤꯔꯣ ꯇꯧꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯣꯇꯔꯤꯕꯨ ꯏꯃꯥꯏ ꯏꯕꯦꯝꯃ ꯑꯩ ꯏꯁꯇꯗꯤꯑꯣ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯕꯒ
ꯑꯩ ꯂꯣꯇꯔꯤ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯒꯤꯞꯋꯦ ꯀꯣ ꯒꯤꯞꯋꯦ ꯁꯣꯏꯗꯅ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯒꯤꯞꯋꯦ ꯑꯩꯅ ꯇꯥꯔꯤ ꯃꯤ ꯃꯉꯥꯁꯦ ꯒꯤꯞꯋꯦ ꯇꯧꯅꯤꯕꯀꯣ ꯃꯣꯏ ꯃꯉꯥꯒꯤ ꯂꯣꯏꯅ ꯑꯩꯅ ꯑꯄꯥꯝꯕ ꯏꯁꯄꯤꯁꯦꯜ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯄꯤꯒꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯣꯏꯅ ꯄꯤꯒꯅꯤ ꯑꯗꯩ ꯃꯌꯨꯝ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯛꯈꯤꯅꯤ ꯃꯌꯥꯝ ꯍꯥꯅꯕꯅ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯨ ꯌꯨ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯅꯊꯟꯗꯔꯣ ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯗꯥꯊꯣꯏ ꯃꯅꯥꯛꯇ ꯏꯃꯥꯏ ꯍꯣꯏ ꯅꯨꯃꯤꯗꯥꯡꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯨ ꯂꯩꯀꯥꯏ ꯃꯤ ꯎꯔꯒꯅꯦ ꯑꯥꯎ ꯑꯥꯎ ꯑꯩꯈꯣꯏꯗ ꯔꯁꯤ ꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯗꯥꯁꯤ ꯔꯁꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯗꯤ ꯗꯥꯊꯣꯏꯁꯨ ꯀꯣꯏ ꯃꯥꯅ ꯔꯁꯤꯗꯤ ꯂꯣꯇꯔꯤ ꯇꯧꯔꯁꯦ ꯍꯥꯏꯕꯅꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯏꯅꯥꯎꯄꯤ ꯊꯤꯔꯤꯕꯣ ꯍꯣꯏ ꯊꯤꯖꯔꯗꯤ ꯄꯥꯈꯪꯅꯤ ꯃꯅꯥꯛꯇ ꯅꯪ ꯃꯇꯦꯡ ꯑꯃ ꯂꯧꯕ ꯊꯣꯛꯂꯛꯑꯣ ꯏꯃꯥꯏ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯖꯦꯂꯁ ꯇꯧꯋꯦ ꯃꯣ ꯁꯤꯁꯇꯔ ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯥꯊꯣꯏ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯌꯥꯔꯕꯣ ꯗꯥꯊꯣꯏ ꯐꯔꯦ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯜꯂꯒꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯍꯌꯦꯡꯁꯨ ꯂꯨꯍꯣꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯖꯤꯛ ꯐꯤꯖꯪ ꯀꯩꯀꯥ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯗꯣꯔꯤꯕꯀꯣ ꯉꯥꯏꯍꯥꯛ ꯇꯟꯖꯥ ꯕ꯭ꯔꯦꯛ ꯂꯧꯔꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯂꯥꯏꯞ ꯊꯥꯔꯛꯏꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯍꯔꯥꯎꯃꯤꯟꯅꯁꯦꯅꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯊꯥꯔꯛꯑꯒꯦ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯑꯗꯨꯗ ꯑꯃꯨꯛꯀꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯗ ꯂꯥꯏꯞꯁꯤ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯃꯤꯟꯅꯔꯁꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯌꯥꯏꯐꯔꯦ